ꯑꯉꯥꯡ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯐꯣꯟ ꯑꯃ ꯗꯨꯀꯥꯟꯗꯩ ꯂꯥꯛꯑꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯅꯦꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦꯗꯤ ꯌꯦꯡꯉꯣ ꯗꯨꯀꯥꯟꯗꯥꯔꯁꯤꯅ ꯐꯣꯟꯗꯣ ꯍꯥꯏꯗꯤ ꯄꯦꯀꯤꯡ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯄꯟ ꯇꯧꯔꯤꯀꯥꯟꯗ ꯃꯥ ꯂꯥꯛꯑ ꯆꯦꯟꯈꯤꯕ ꯃꯑꯣꯡꯅꯦꯕ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯃꯇꯦꯡ ꯑꯝꯇꯪ ꯄꯥꯡꯕꯤꯌꯨ ꯁꯤꯗ ꯎꯔꯤꯕ ꯑꯉꯥꯡꯁꯦ ꯃꯁꯛ ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯑꯝꯇꯪ ꯈꯪꯉꯒꯗꯤ ꯃꯊꯛꯇ ꯄꯤꯔꯤꯕ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯑꯝꯇꯪ ꯐꯥꯎꯕꯤꯔꯛꯑꯣ ꯃꯇꯦꯡ ꯑꯝꯇꯪ ꯄꯥꯡꯕꯤꯌꯣ ꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯐꯣꯟꯁꯦ ꯌꯦꯡꯒꯦꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯍꯨꯔꯥꯜꯂ ꯆꯠꯈ꯭ꯔꯦꯕ ꯂꯥꯛꯑ ꯆꯦꯟꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯄꯦꯀꯤꯡ ꯊꯨꯒꯥꯏꯍꯜꯂꯦ ꯑꯗꯨꯒ ꯔꯤꯁꯤꯞ ꯀꯛꯀꯦ ꯇꯧꯔꯤꯉꯩꯗ ꯂꯥꯛꯑ ꯆꯦꯟꯈ꯭ꯔꯦꯕꯀꯣ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯄꯥꯎ ꯑꯝꯇꯪ ꯐꯥꯎꯕꯤꯌꯣ ꯃꯇꯦꯡ ꯑꯝꯇꯪ ꯄꯥꯡꯕꯤꯌꯣ ꯇꯣ ꯁꯤꯗ ꯍꯨꯔꯥꯜꯂ ꯆꯠꯈ꯭ꯔꯅꯤ ꯌꯦꯡꯀꯣ ꯆꯦꯟꯈ꯭ꯔꯗꯤ ꯌꯦꯡꯀꯣ ꯂꯥꯛꯑꯒ ꯌꯦꯡꯀꯣ ꯁꯤ ꯄꯥꯏ ꯂꯩꯔꯦ ꯃꯥ ꯇꯦꯁ ꯇꯧꯁꯟꯅꯔꯦꯀꯣ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯦ ꯐꯣꯟ ꯍꯨꯔꯥꯜꯂꯦ ꯂꯥꯎꯔꯤꯁꯤꯅꯦ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯄꯥꯎ ꯄꯤꯕꯤꯔꯛꯏꯕ ꯃꯤꯑꯣꯏꯗꯨꯗ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯆꯔꯣꯏ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯋꯥꯃꯟ ꯑꯗꯨꯝ ꯀꯠꯆꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯦꯡ ꯑꯝꯇꯪ ꯄꯥꯡꯕꯤꯌꯨꯀꯣ ꯑꯗꯨꯅꯤ ꯃꯥꯗꯣ ꯐꯣꯟ ꯂꯥꯛꯑ ꯆꯦꯟꯈꯤꯕꯗꯣ ꯍꯥꯏꯗꯤ ꯐꯣꯟ ꯍꯨꯔꯥꯜꯂꯦꯅ ꯂꯥꯎꯔꯤꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯛꯅꯕ ꯀꯩꯗꯧꯕꯤꯔꯒꯗꯤꯀꯣ ꯈꯤꯇꯪ ꯍꯦꯜꯞ ꯇꯧꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕ ꯌꯥꯝ ꯀꯟꯅ ꯆꯦꯟꯈꯤꯗ꯭ꯔꯣ ꯑꯗꯨꯅ ꯏꯇꯥꯎ ꯀꯔꯤꯝ ꯍꯧꯖꯤꯛꯁꯤ ꯍꯨꯔꯥꯟꯕꯩ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ CCTVꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅꯅꯦ ꯀꯔꯤꯝ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯑꯃꯁꯨ ꯇꯛ ꯂꯥꯎꯅ CC ꯀꯦꯃꯦꯔꯥꯗ ꯐꯥꯏ ꯅꯪꯁꯨ ꯐꯥꯈꯤꯅꯤ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯑꯃꯗꯒꯤ ꯀꯔꯤꯝ ꯇꯧꯔꯨꯅꯨ ꯚꯥꯏ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ